mayam punamakpu wari na chomgi maikaidagi taramna okjari aikoina ngasi su amuk puraga lakjari purnimagi ahingdo manga suba tangkak ngasi ki tangkak asidana kari oiriba mayam punamuk taminarasi khoimugi nupi memina kari kari pochai ka horibage haduna halakku matamda khoimudo ningsinglakle mahagna magi nupida asumna hai aidi ka hoba ma leiredana yumna kanda hoba phaupa mido puraki khalambane purakidre wahaye du tabda meminam khumlae farese kahorabadi kahore lawba mukchalurano mafamado nahangna mukchalabadi khudong thiba soidana tagani mahaki nupina adumna hairakko matamda khoimuna makhumlae lawrudaba yaroi mangda hairamliba wado tasena ma achumbane masida aikoina thausadrabadi tungkona nange egi puchida khudong thiba soidana tagani matam su yamna ngalli nang leiramo ai yam thun chalaga lawrakke numidangi matam su nattabanina kasum khudong thiba taroida khura maibadu su thengnaraga mangwandagi jantar amani su lawrakke nang chaktu lusilamo yamna thuna halakanida wahaye si hairaduna khoimudo mafamadu thadolamlaga hanagi mafamduda muk challe mahana chatpa matam ado matamdi khara thengle numiyunga matam yaurabane mahagna hanagi lamadu yorko matamda pung baro tap chana tare mahag yum madugi manakta paraparak changlai mahagna hek yoksilakko matam adudadi makoina leiramba yum madugi manungda pigliba angang ama kappagi makon kanna tari khoimudo changsi sukadai yengsu yengningi mahak puchangaro sira natraga phau pambi du khak pulaga chalasira haiduna su khalle wakhal kaya ama khanjanarba matungda khoimuna khalle numidangi matam sunatteda pungan ngale manungda muktang di changlaga yenglagi haiduna khoimuna yumadu so hangdo laga changluwa mikuptadi kanasu leiramde khonjel tamakni taba mahana manungda hek changkibagadi makhoigi yumgi thongado mapalomdagi pona thakre khoimudo pakhatpa kiba sum helai thongado kanna namme thongado hangdokpa ngamdre pakhatpa madi akibaduna khoimu kanna laure mahangna kanna laurabasu atopa yumsinga khara lapnana leibana mana lauribado karisu tade pakhatpa akiba kaya adunadi mahak ka aduda kanna lauri angang kapagi khonjel adunadi ka aduda pungnin nille kadaidano karidano haidunadi phalangi akoibaduda khoimu akiba henduna koyeng yengi karisu ubadi phangde mahak manakta leirama pot kaya amasu maigai khangdana panglangda langi adubu kabliba khonjel adudi kaidondu lepadi tawdri khoimu thong adudasu kanna namkhairi thong ado hangdoko pak ngamdre ngangtang leiraga khoimugi nangalomdagisu khutlama taplana parai karino haiduna nanganuda thelwa matamdasu karisu leiramde hojikti mahak ka manung aduda phattaba laina tamnaduna leiri kibabu helabadi miyoibase thoklaba ma tawrai haibaduni khoimuda hojik mahana leiriba ka adugi manungda leirama pochai makai punna thugaire punna langkhairakle mahangna hana tumlamba phamung adusu punna langkhairakle akiba henkhiduna mahak kanna lauraga pochai singado kanna thugairakle laibak phaba haigadra makhoigi yum adugi manakta thabak chaluraga halakpa nupa ama lambi phawraga lakko matamda khoimuna adumna manung aduda pochai kaya ama langkhaiba pochai kaya ama thugaibadu taba matamda nupa ado kaidorabunu haiduna mapanda leiraga laurai nupaduna laurakpa tabada khoimudo harau man khraduna mahakpa amukta kanbiyu haidunadi laubadi ngamjada khonjen thonusu lauba ngamdadana mahak thong aduda kanna namkhairai mahakna thong adu kanna namkhairakpado nupaduna ure khudakka chensillaga mahakna mapana pona thariba thong ado hangdokle thong hangdorakpaga khoimudo manungdagi yamna pakhatna mangolomda upang tarai
ꯈꯣꯏꯃꯨꯕꯨ ꯆꯤꯡꯈꯠꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯦ, ꯅꯪꯗꯤ ꯃꯅꯨꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯑꯗꯨꯒ ꯃꯄꯥꯟꯁꯤꯗ ꯊꯣꯡꯁꯤꯅ ꯀꯅꯥꯅ ꯂꯣꯜꯂꯝꯂꯤꯕ?" ꯈꯣꯏꯃꯨꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯇꯝꯂꯛꯏ, "ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛꯇ ꯆꯠꯄꯅꯤ꯫ ꯑꯗꯨꯗ ꯄꯣꯠ ꯈꯔ ꯀꯥꯎꯏ ꯍꯥꯏꯗꯨꯅ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯧꯒꯦꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯈꯤꯕꯅꯤ꯫ ꯃꯅꯨꯡ ꯑꯁꯦ ꯐꯠꯇꯕ ꯂꯥꯏ ꯂꯩꯔꯦ꯫ ꯃꯅꯨꯡ ꯑꯁꯦ ꯇꯝꯅꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ꯫ ꯄꯣꯠ ꯑꯁꯤ ꯄꯨꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ." ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯗꯦ꯫ "ꯑꯦ, ꯄꯨꯡꯉꯥꯟ ꯉꯥꯟꯕꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣꯗ? ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯩ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒ ꯈꯣꯏꯃꯨꯒ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯩꯁꯨꯝ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯀꯩꯁꯨꯝ ꯂꯩꯔꯣꯏꯕ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯟꯕꯗ ꯇꯝꯅꯕꯅꯣꯗ? ꯀꯤꯕꯨ ꯀꯤꯔꯕ, ꯄꯥꯈꯠꯄꯨ ꯄꯥꯈꯠꯂꯕꯗꯤ ꯄꯥꯈꯣꯠꯂꯥꯅ ꯐꯥꯎꯕ ꯇꯝꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯡꯉꯨ, ꯅꯪꯅ ꯊꯨꯒꯥꯏꯔꯤꯕ, ꯅꯪꯅ ꯂꯪꯈꯥꯏꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯦ ꯄꯥꯝꯃꯨꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯧꯈꯠꯄꯁꯨ ꯌꯥꯔꯔꯣꯏ." ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯀꯟꯅ ꯂꯣꯟꯁꯤꯜꯂꯛꯂꯤꯕ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯟꯅ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯀꯥ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯡ ꯑꯗꯣ ꯈꯨꯗꯛꯇ ꯂꯣꯟꯁꯤꯜꯂꯦ꯫ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯌꯨꯝ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯐꯧ ꯄꯥꯝꯕꯤ ꯑꯗꯣ ꯐꯨꯛꯂꯒ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯤꯡꯅ ꯐꯧ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯨꯛꯂꯒ ꯆꯦꯜꯂꯛꯄꯗ ꯈꯣꯏꯃꯨꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯗꯣꯛꯈꯤꯕ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯏꯃꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯄꯜꯂꯒ ꯇꯨꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯔꯦ꯫ ꯈꯣꯏꯃꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯧ ꯄꯥꯝꯕꯤ ꯑꯗꯨ ꯃꯈꯨꯟꯒꯠꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯇꯨꯈꯤꯕꯗꯒꯤ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯂꯥꯏꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯌꯨꯝ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯌꯨꯝ ꯂꯝꯕꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯏꯃꯨꯗꯣ ꯂꯥꯏꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯈꯣꯏꯃꯨꯗꯣ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦ꯫ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯀꯗꯥꯏ ꯌꯧꯔꯕꯅꯣ, ꯂꯝꯕꯤꯁꯤꯅ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯣ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯍꯧꯔꯤ꯫ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯌꯨꯝꯗ ꯃꯤ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕꯗꯨꯁꯨ ꯄꯥꯎ ꯇꯥꯔꯦ꯫ ꯃꯥꯏꯕꯗꯨ ꯌꯥꯎꯅ ꯈꯣꯏꯃꯨꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯈꯣꯏꯃꯨꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ, ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯊꯦꯡꯅꯕꯁꯤꯡ ꯑꯗꯣ ꯃꯥꯏꯕꯗꯨꯗꯁꯨ ꯄꯨꯟꯅ ꯂꯤꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯕꯗꯒꯤ ꯃꯥꯏꯕꯗꯨ ꯈꯪꯂꯦ ꯈꯣꯏꯃꯨꯁꯦ ꯂꯥꯏꯅ ꯁꯥꯌꯣꯟ ꯇꯧꯔꯒ ꯀꯔꯝꯕ ꯂꯝꯕꯤ ꯑꯃꯗꯅꯣꯃ ꯁꯣꯏꯗꯅ ꯄꯨꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯒ ꯈꯣꯏꯃꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯃꯍꯥꯛꯅ ꯊꯤꯔꯛꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯈꯣꯏꯃꯨꯗꯣ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕ ꯑꯗꯣ ꯈꯣꯏꯃꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯣꯏꯃꯨꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯄꯨꯡꯇꯩ ꯇꯩꯔꯒ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯐꯨꯝꯈꯤꯕ ꯃꯪ ꯑꯗꯨꯗ ꯃꯈꯨꯠꯅ ꯒꯣꯔꯣ ꯍꯣꯠꯂꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯃꯆꯤꯟꯅ ꯅꯝꯁꯤꯜꯂꯒ ꯆꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯥꯏꯕꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯈꯣꯏꯃꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯦ꯫ ꯈꯨꯗꯛꯇ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯍꯛꯀꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯗꯒꯤ ꯈꯣꯏꯃꯨꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯈꯣꯏꯃꯨ ꯃꯁꯥ ꯐꯥꯎꯕ ꯄꯨꯡꯉꯛ-ꯉꯛꯆꯔꯦ꯫ ꯃꯥꯏꯕꯗꯨꯅ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ
ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯂꯝꯕꯤꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯤꯕ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯈꯣꯏꯃꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕꯅꯦ, ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯜ ꯑꯗꯨꯗ ꯍꯧꯔꯝꯕ ꯐꯧ ꯄꯥꯝꯕꯤ ꯑꯗꯣ ꯐꯨꯛꯂꯒ ꯊꯥꯎ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯄꯥꯜꯂꯛꯄ ꯐꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯖꯔꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯐꯧ ꯄꯥꯝꯕꯤ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯐꯧ ꯄꯥꯝꯕꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯧ ꯄꯥꯝꯕꯤꯗꯨ ꯊꯤꯔꯛꯏ꯫ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯉꯥꯏꯈꯣ ꯑꯩ ꯌꯦꯡꯒꯦ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯃꯨꯛꯀ ꯂꯩꯔꯣꯟ ꯇꯨꯂꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯒ ꯐꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯝꯗ ꯌꯦꯡꯂꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯆꯪꯕ ꯉꯝꯗꯅꯕ ꯖꯟꯇ꯭ꯔ ꯑꯅꯤ ꯑꯃꯁꯨ ꯅꯪꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤꯁꯨ ꯄꯤꯔꯒꯦ꯫ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯐꯧ ꯄꯥꯝꯕꯤ ꯑꯁꯦ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯐꯝꯗ ꯊꯥꯎ, ꯑꯗꯨꯒ ꯐꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤꯗ ꯄꯤꯖꯔꯒ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯀꯅꯤ꯫ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯅꯪꯅ ꯍꯣꯒꯥꯏꯔꯝꯕ ꯃꯪ ꯑꯁꯦ ꯐꯖꯅ ꯐꯨꯝꯖꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯈꯣꯏꯃꯨꯗꯣ ꯃꯍꯥꯛꯅ ꯍꯣꯒꯥꯏꯔꯝꯕ ꯃꯪ ꯑꯗꯣ ꯐꯖꯅ ꯐꯨꯝꯖꯤꯜꯂꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯍꯥꯛꯅ ꯖꯟꯇ꯭ꯔꯁꯤ ꯍꯥꯞꯂ ꯐꯥꯎꯕꯗ, ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯊꯦꯡꯅꯈꯤꯅꯤ꯫ ꯅꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯌꯥꯝꯅ ꯀꯟꯕ ꯗꯁꯥꯗꯤ ꯐꯪꯂꯣꯏ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯎꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯈꯤꯅꯤꯀꯣ꯫ ꯂꯥꯛꯑꯣ, ꯂꯝꯕꯤ ꯃꯇꯦꯛ ꯑꯃ ꯐꯥꯎꯕꯗꯤ ꯅꯪꯒ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯅꯪꯁꯨ ꯅꯌꯨꯝ ꯆꯠꯂꯣ, ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯅꯍꯥꯛ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯈꯨꯗꯣꯡꯊꯤꯕ, ꯅꯪꯉꯣꯟꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯉꯥꯛꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯧꯀꯣ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫